mayam post amakak pazarake taminasiko korongamba khumana thadokpa post ni nupi thijanna horohe World War III thoksala adi ningam horoi ki post asida arkisan thoina sumna ire nupa piro odana ake isan thoigi comment si paukum moina korongamba khumana sum hai arkisan thoi leibangna sadok da ngaire nangidi paukum phajai Makha tarakpa posta mangangsa Pradip hariba halibungo asina thadok pirakpa nongning ba makhal makhagi post kayagi maraktagi amatang laukasarake asumna ibire sel thoktaba ikhoidi nupi anoibi laurubase phakhre oiba pijadrabasu pijabada male sinalamdradi pijarasu pijadabaga malam duini ne aseng bani haibisi paisa paida mina tawbadadi pijarasu pijadaba manduibani adagi paisa paiba mina tawdi pijadasu adagi sadrasu sabda manduinebako sini laibagi na khumbaga khenabase adu masigi post asigi comment amakak pazarake tayai sana sam kobna sumna comment dei bire somda ina nupi makhut chawba lauruduna chengphuda cheng khangdre yam nokningna comment jan bire makhut achawba laurubadagi hade anoibanina makhut chawrabanina khut chawbasida bu mingonda pitokko kokoro yam chawjong pitre yam pitokale dui matang ni ko matangi post na sumna ibire kainomta taw hairadi kok haigatpa ngamdre hai sel maseng thibai ni hairadi mamit managa yungkhallaga chentorak inya sayon jambi nupi haiduni ne nupi gi mapungni wabu kanana khangbano masigi loinana ngasigi di matang si loisinjarage mayamna channel asu nungsibina like share and subscribe topsin bi aina nolong singjari thank you all